Itema, kay pau leirage? Ha? Tanja phangeba? Kay tanja no haisibo? Oh, ado itema, gari thaukibabu kyam kuirage? Oh, ngahak oireba? Okay. Oh, masi manau ani khak natro le horise. Hoi itema, ai phone tauge. Yengage itema, kem khalunu, nanau leisidi. Nanau raguni dana itema, kem khalunu. Phare itema, ai hujibak lakna patauroge. Lising yang kai ni ne. Ai chatoi thabakse. Ai na ngarang mang nungai na khallini. Khubak kaje yam hakaseiba. Oh, paisa lakadabagi mami ama ubasida khubak kaje hakasari bazane. Tanja si mangan bayade na. Ai mafamdo khara thuna yaunaba chattaba yade. Taibo zobagi thonga mease swai de ekta leirage. Ragu dubu lak trijala khangdine. Madu lakpani ba ina ngai se. Aina mapansida mi yeng horage. Aduga raguna imungda thajingraba. Aduna farani. Ngasidi numi sure ne ha. Ai yiningba thongani. Aingonda singnara dine. Napunsi singda tangoi ongedane. Masigi ragu haiba nupaze masi yamna neglect saba ngang ni mase hoji phawba laktri ne se thabak sibu tarai ba thabak dongna mana khalibu nauba nangsu like to khrakar yengudana suti thari ngai sida suti je karak bagadi exam doge hairani ai nang suti thari ngai sida ne nang like papa su udri ai khrakadi pawo kayune phaine dogduse Sungpa padrabani na ne, haying exam numitidadi kolom maningdo, sikaga layduni nang. Chalai, koi like padrazu exam dadi ko, lem na thaba jana tese, khangye dana. Kai nu kolom maning chikpabu, koi di chikcharak tamina khangde. Jise di kolom maning yam chiklakpani na yam khangi ko. Yam male, exam nungda yam ineba nang, yam ineba. Akoy di ne, kolom maning chikchar diye, sunyi hek chikchar diye. Koi di ne fail ju ujirakte rieng ne wan da tien bugi manung da tomni chalaga laide khangaba nang dong nan neglect su sa de koi di Kolo maning chiktaba mina bu kolo maning chikpagi mahau khangadro yu thaktaba mina yu gi mahau khangadro oi daba nam thak minamba tawbiranu tajaningre masi mi yam usiti mase asida ne ba aina maji amumu masamje phoidat lize masi imma su leite masi aina choning dana ne masi masamje phoidat ni ko ngasi nangna aigi samga se phoiraga ainaga jagoiga saraga dance ka tawraga leigadro asengba haibabu saubur kaino khangdene nauba nang ingonda ne usitaba yam hujraksano ko ai yam sohalaga no ai sawadi ne nang haijini nang kai hairaga kedogdeba sia ngamsu ngamoidabda dabti hai nauba oh how no babu leramgadra khangdine leramganida ma kaisu chathoktabne hekta changageda kanano ne mo tanja sida mo prap sangrejibo tawgudaba thabak mayam siga as dong yet kheda Masigi ragu haiba nupaze masi june lakti base masi kamai ngangaduinu khangda mongoda thabang ma sinabadane asmita thakta stop ek thokte paisa namarom pamidi amuk toiba lambi daga ma hanaga sigrajalo nauba aina ngasaidagi mapandagi hajan koido suda dadabro sukongba khumaktemi as bai nang lairo as aidi kem tadi ngasaidagi tu akhoi sigi mahila je asisiga khatnabadane amata taramaroi lango phamula o adula sum lep leido kaigino law phamula aina hek lakpa khudingine ichega dom khanarga leirami nauba nangje nung mata su khanadaba yawmde ho atai kem nateda nung magine aigi hek khana hogdabadane ma se saba tumdaba nungdang se sak saba yadaba
ꯆꯥꯕ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯃꯥ ꯆꯔꯥ ꯍꯦꯟꯗꯣꯔꯤꯕ ꯑꯗꯨꯗꯨꯒꯤꯅꯤꯗ ꯑꯁꯦꯡꯕꯒꯤꯅꯦ ꯚꯥꯏ ꯏꯆꯦ ꯑꯩꯗꯤ ꯅꯣꯛꯇꯦꯀꯣ ꯑꯩꯉꯣꯟꯗ ꯃꯤꯠ ꯐꯩꯅ ꯌꯦꯡꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯎꯕꯤꯔꯛꯀꯅꯣꯕ ꯌꯥꯝꯅ ꯀꯤꯖꯩꯌꯦꯕ ꯅꯥꯎꯕ ꯅꯪ ꯃꯤꯌꯦꯡ ꯎꯁꯤꯠꯇꯕ꯭ꯔꯥ ꯅꯁꯝꯗꯣ ꯂꯣꯏ ꯐꯣꯏꯗꯠꯆꯅꯤ ꯉꯁꯤ ꯑꯁ ꯅꯥꯎꯕ ꯌꯥꯔꯦꯕ ꯅꯪꯁꯤꯗꯤ ꯑꯗꯨꯝ ꯆꯦꯆꯦꯗ ꯂꯛꯅꯕꯤ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣꯕ ꯆꯦꯆꯦꯁꯦ ꯌꯥꯝ ꯁꯥꯎꯔꯦ ꯍꯥꯏꯕ ꯅꯥꯎꯕ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯏꯁꯦ 이로이루세는 hꯧꯕ ꯂꯥꯏꯅꯦ ꯂꯥꯛꯑꯣ ꯉꯥꯛꯇꯪ 이로이루세ꯕ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯌꯦꯕ ꯂꯥꯛꯑꯣ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯋꯦ ꯂꯥꯛꯑꯣꯕ ꯚꯥꯏ ꯅꯪ ꯁꯥꯎꯔꯅꯨ ꯑꯩꯁꯦ ꯉꯔꯥꯡ ꯒꯨꯂꯤ ꯆꯥꯏꯌꯦꯕ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯑꯗꯣ 이사ꯁꯦ ꯈꯔꯗꯤ ꯐꯒꯠꯂꯦ ꯑꯗꯨ 이로이루ꯔꯗꯤ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯄ ꯌꯥꯏ ꯑꯗꯣ ꯑꯩ ꯉꯁꯤꯗꯣ 이로이ꯔꯔꯣꯏꯒꯦ ꯕꯤꯠꯀ ꯇꯦꯛꯏꯍꯦ ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ 이로이루ꯔꯗꯝꯅꯦ ꯀꯥꯏꯅꯒ ꯐꯤꯀꯥꯎꯁꯤꯗ ꯁꯝꯄꯨ 2-3ꯒ ꯍꯥꯞꯄꯒ ꯂꯥꯛꯏꯅꯦ ꯑꯗꯨꯒ 이로이ꯔꯔꯣꯏꯕ ꯑꯗꯨ ꯅꯥꯎꯕ ꯅꯪ 이로이ꯕ ꯇꯜꯂꯁꯨꯅꯦ ꯅꯪ ꯁꯪꯕꯤꯔꯨ ꯂꯥꯛꯑꯣꯕ ꯑꯩ 이로이ꯒꯦꯕ ꯑꯩ ꯉꯁꯤꯁꯦ ꯌꯨꯝꯗꯒꯤ ꯕꯤꯠ ꯂꯩꯅꯅꯦ ꯑꯩꯅ ꯊꯣꯛꯂꯛꯏꯁꯦ 이로이루ꯔꯗꯝꯅꯤ ꯀꯥꯏꯅꯒ ꯂꯥꯛꯑꯣ ꯑꯩ ꯏꯊꯟꯇ ꯆꯠꯂꯒ ꯂꯣꯏꯕꯗꯨꯗꯤ ꯇꯜꯂꯦꯕ ꯃꯣꯏ ꯃꯄꯨꯗꯨꯅꯒ ꯅꯨꯡꯅꯒ ꯊꯥꯔꯛꯑꯗꯤ ꯑꯗꯨꯅ ꯃꯤ 2 ꯁꯨꯔꯗꯤ ꯈꯔ ꯅꯨꯡꯉꯥꯏꯅ ꯇꯧꯕꯅꯦꯕ ꯂꯥꯛꯑꯣ ꯅꯥꯎꯕ ꯅꯪ ꯁꯪꯕꯤꯔꯨ ꯂꯥꯛꯑꯣꯕ ꯑꯩ 이로이ꯒꯦꯕ ꯑꯗꯣ ꯉꯁꯤꯁꯦ 이마ꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯑꯩ ꯆꯠꯊꯣꯛꯑꯦꯅ ꯈꯜꯂꯣ ꯆꯦꯆꯦ ꯃꯊꯟꯇ ꯑꯃꯨꯛ ꯂꯩꯍꯧꯗꯣꯏꯅꯦ ꯆꯦꯆꯦ ꯃꯊꯟ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯌꯥꯅꯦꯕ ꯅꯥꯎꯕ ꯀꯨꯏꯗꯕꯤꯗ ꯐꯠ ꯂꯥꯎ ꯍꯜꯂꯛꯁꯦꯕ ꯑꯩ ꯀꯨꯏꯔꯣꯏꯕ ꯀꯩꯁꯨ ꯀꯨꯏꯅ ꯂꯣꯏꯔꯣꯏꯕ ꯂꯥꯛꯑꯣ ꯌꯥꯅꯦꯕ ꯀꯨꯏꯗꯕꯤꯗ ꯑꯗꯨꯝ ꯍꯜꯂꯛꯑꯁꯦꯕ ꯌꯥꯕꯨꯗꯤ ꯌꯥꯕ ꯑꯗꯨꯗ ꯆꯦꯆꯦ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯔꯣꯔ ꯐꯠ ꯂꯥꯎꯅ ꯑꯗꯨꯒ ꯀꯨꯏꯗꯕꯤꯗ ꯑꯗꯨꯝ ꯍꯜꯂꯛꯑꯒꯦ ꯌꯥꯕ꯭ꯔꯥ ꯆꯦ ꯑꯃꯖꯤꯖꯨꯕ ꯏꯀꯥꯏꯕꯁꯦ ꯌꯥꯝ ꯈꯪꯗꯦ ꯃꯤꯅ ꯆꯠꯄ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯔꯗꯤ ꯀꯣꯛ ꯍꯟꯈ꯭ꯔꯣꯗꯅ ꯃꯌꯨꯝꯗ ꯈꯣꯏꯗꯧꯒ ꯁꯥꯎꯅꯤꯡꯉꯤ ꯑꯩ ꯊꯟꯗ ꯀꯃꯥꯏꯅ ꯂꯩꯍꯧ ꯍꯥꯏꯅꯣ ꯈꯪꯗꯦꯕ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦꯕ ꯆꯠꯂꯨꯔꯅꯣꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯕ ꯑꯩꯁꯦ ꯐꯠꯇꯕꯤ ꯑꯃꯨꯛ ꯇꯥꯗꯣꯏꯅꯦꯕ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯈꯣꯏꯗꯧꯒ ꯁꯥꯎꯅꯤꯡꯉꯤꯗ ꯆꯦꯆꯦ ꯆꯠꯂꯨꯔꯅꯨ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯔꯣ ꯍꯥꯏꯔꯣꯕ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯐꯠ ꯂꯥꯎꯅ ꯆꯠꯂꯨꯔꯣ ꯑꯗꯨꯒ ꯀꯨꯏꯗꯕꯤꯗ ꯍꯜꯂꯛꯑꯣ ꯅꯪꯒꯤꯅꯦ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯟꯖꯅꯤ ꯈꯪꯗꯕꯤꯗꯣ ꯑꯗꯨꯗꯤ ꯇꯧꯒꯅꯨ ꯑꯩ ꯂꯩꯍꯧꯔꯤꯁꯦ ꯀꯥꯎꯒꯅꯨ ꯍꯣꯏ ꯆꯦꯆꯦ ꯑꯩꯗꯤ 이로이ꯕ ꯌꯥꯎꯔꯣꯏꯗ ꯏꯁꯥꯁꯦ ꯄꯨꯔꯥ ꯐꯕ ꯑꯣꯏꯗ꯭ꯔꯤꯑꯕ ꯃꯥꯏꯅ ꯂꯩꯖꯔꯅꯤ ꯑꯗꯨꯒ ꯀꯨꯏꯗꯕꯤꯗ ꯐꯠ ꯂꯥꯎꯅ ꯂꯥꯛꯑꯒꯦ ꯑꯗꯣ ꯆꯦꯆꯦ ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯊꯣꯡꯁꯦ ꯉꯥꯁꯜꯂꯒ ꯐꯖꯅ ꯏꯔꯦꯟꯖꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯩꯄꯥꯗꯤ ꯍꯣꯏ ꯆꯠꯄꯤꯔꯨꯔꯣ ꯏꯄꯨ ꯂꯩꯖꯔꯝꯃꯒꯦ ꯊꯣꯡꯁꯦ ꯐꯖꯅ ꯉꯥꯁꯜꯂꯒ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯑꯗꯨꯅꯤꯗꯅ ꯏꯁꯨꯁꯤꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯌꯥꯔꯦ ꯑꯗꯒꯤꯗꯤ ꯈꯨꯄꯥꯛꯁꯤꯅꯅꯦ ꯅꯄꯥꯅꯤ ꯌꯥꯔꯦ ꯌꯥꯝ ꯊꯨꯅ ꯆꯠꯂꯣꯆꯣ ꯑꯗꯨꯒ ꯄ꯭ꯔꯞ ꯍꯜꯂꯛꯀꯗꯕꯅꯤꯀꯣ ꯊꯕꯥ ꯈꯣꯡꯅ ꯆꯪꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯁꯤꯗꯒꯤ ꯇꯥꯃꯣ ꯄꯪꯂꯥꯞꯇꯤ ꯂꯥꯞꯇ꯭ꯔꯦ ꯃꯤꯅꯤꯠ 10ꯃꯨꯛꯇꯪ ꯆꯪꯉꯒ ꯌꯧꯔꯅꯤꯌꯦ ꯌꯥꯝꯅ ꯋꯥꯕ꯭ꯔꯣ ꯇꯥꯃꯣ ꯈꯣꯡꯅ ꯆꯠꯄꯁꯦ 와대 이스 아이나 한가다바 나트로두디 아이디 그이도보이 와두이노 와비데다 누파나부 와이에러 아도 타바 너이기 로얄람세 얌나 파제 미분 코딩 잉나 직나 로이나막 레이나바동나 타웨 ꯐꯖꯕꯅꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤꯅꯦ ꯁꯍꯔꯒꯤ ꯅꯤꯜ ꯈꯣꯡꯕ ꯃꯈꯣꯟ ꯑꯃꯠꯇ ꯇꯥꯔꯔꯣꯏ ꯁꯤꯗꯩꯁꯤꯗꯗꯤꯅꯦ ꯎꯄꯥꯜ ꯋꯥꯄꯥꯜ ꯍꯩꯄꯥꯜ ꯂꯩꯄꯥꯜꯒꯤ ꯃꯅꯝ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯈꯣꯟꯖꯦꯜ ꯁꯤꯒꯨꯝꯕꯇꯅꯦ ꯇꯥꯗꯣꯏꯁꯦ ꯑꯗꯣ ꯇꯥꯃꯣ ꯍꯣꯏꯒꯨꯝꯕ ꯏꯝꯐꯥꯜ ꯃꯆꯥꯗꯤ ꯀꯌꯥ ꯍꯩꯅꯔꯝꯃꯣꯏꯗ ꯁꯤꯒꯨꯝꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯕꯨꯗꯤ ꯁꯤꯗꯒꯤ ꯆꯥꯎꯔꯛꯄꯅꯤꯅ ꯄꯪꯅꯨꯡ ꯃꯅꯨꯡꯉꯥꯏꯕ 이스 아이디 아코이 юм도 ꯃꯐꯝꯁꯤꯗ ꯑꯣꯏꯅ ꯍꯣꯡꯉꯒ ꯂꯩꯔꯁꯤꯔꯥꯅ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯀꯥꯟꯁꯤꯗ ꯃꯐꯝꯁꯦ ꯌꯥꯝꯅ ꯏꯪꯉꯦ ꯋꯥꯈꯜꯒꯁꯦ ꯏꯪ ꯍꯦꯛ ꯂꯥꯎꯏ ꯑꯁꯨꯛ ꯐꯖꯕ ꯑꯁꯨꯛ ꯏꯪꯈ꯭ꯔꯕ ꯍꯩꯅꯝ ꯂꯩꯅꯝꯗꯅ ꯊꯜꯂꯕ ꯃꯐꯝꯁꯤꯗꯒꯤ ꯆꯥꯎꯔꯛꯄꯅꯤ ꯍꯥꯏꯕꯗ ꯊꯕꯥ ꯅꯪꯁꯦ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯏꯕꯣ ꯇꯥꯃꯣꯅ ꯑꯩ ꯊꯥꯒꯠꯄꯁꯦ ꯊꯥꯒꯠꯂꯤꯗꯀꯣ ꯁꯩꯇ ꯑꯣꯏꯕ ꯃꯤꯅꯒ ꯇꯥꯔꯒꯅꯦ ꯇꯥꯃꯣ ꯑꯩꯁꯦ ꯅꯣꯛꯅꯕꯗ ꯂꯣꯏꯔꯅꯤ ꯍꯥꯏꯕ ꯐꯔꯦꯁꯦ ꯇꯥꯃꯣ ꯌꯨꯝꯗꯣ ꯍꯥꯟꯅ ꯑꯝꯇ ꯌꯧꯔꯨꯈꯤꯁꯦ
ꯍꯥꯏ ꯊꯃꯣꯏꯒꯤ ꯔꯥꯅꯤ, ꯑꯁꯦꯡꯕ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤꯒꯤ ꯃꯤꯅ ꯅꯣꯛꯅꯕ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ꯫ ꯐꯔꯦꯁꯦ, ꯆꯠꯂꯣ, ꯌꯨꯝꯗꯣ ꯍꯥꯟꯅ ꯑꯝꯇ ꯌꯧꯔꯨꯈꯤꯁꯤ꯫ ꯑꯁ ꯇꯥꯃꯣꯒꯤ ꯔꯥꯅꯤꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯑꯦꯃꯤ꯫ ꯇꯜꯂꯤꯍꯦ ꯁꯩꯇ ꯑꯣꯏꯕꯩꯗꯤ꯫ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯏꯁꯦ ꯇꯥꯏꯕꯣ ꯑꯆꯧꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅꯤꯅꯦ꯫ ꯑꯣ, ꯉꯁꯥꯏ ꯆꯪꯈ꯭ꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯃꯥꯟꯅꯕ ꯑꯣꯏꯕ ꯇꯥꯔꯦ꯫ ꯐꯅ ꯑꯗꯨꯝ ꯐꯔꯦꯅꯦ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯁ ꯏꯁꯣꯔꯅꯅꯦ ꯁꯤꯟꯕꯤꯔꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ꯫ ꯐꯅ ꯑꯗꯨꯝ ꯐꯔꯦ, ꯃꯅꯥꯎꯄꯥꯁꯨ ꯆꯠꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯒꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯅꯦ ꯔꯘꯨ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯂꯥꯛꯑꯗꯤꯅꯦ ꯐꯔꯗꯝꯅꯦꯕꯁꯦ꯫ ꯑꯁꯨꯛ ꯐꯖꯕ ꯇꯟꯖꯥ ꯑꯃ ꯐꯪꯉꯀꯥꯟꯁꯤꯗ ꯇꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯃꯁꯤꯒꯤ ꯔꯘꯨ ꯍꯥꯏꯕꯁꯦ ꯑꯥꯗ ꯂꯥꯛꯏꯁꯦ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯂꯨꯍꯣꯡ ꯈꯣꯡꯊꯥꯡꯗꯒꯤ ꯍꯦꯟꯅ ꯇꯞꯅꯒ ꯂꯥꯛꯇꯅ ꯃꯁꯤꯗꯩꯁꯤꯗ ꯃꯁꯥꯁꯦ ꯊꯕꯛ ꯑꯃ ꯇꯧꯗꯣꯔꯦ ꯍꯥꯏꯔꯗꯤ ꯈꯤꯡꯈꯥꯡ ꯇꯧꯗꯅ, ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯟꯕ ꯅꯨꯄꯥꯁꯤꯕꯨ ꯍꯥꯏꯒꯨꯝꯗꯅ ꯊꯣꯡꯁꯦ ꯂꯣꯟꯖꯜꯂꯒꯦꯗ꯫ ꯍꯣꯔꯦꯟ ꯅꯥꯎꯕ ꯍꯜꯂꯛꯑꯒꯅꯦ ꯃꯥꯏꯅ ꯀꯧꯔꯛꯆꯔꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯡꯇꯣꯛꯑꯒ ꯂꯣꯏꯔꯦ꯫ ꯂꯣꯟꯖꯜꯂꯒꯦꯗ꯫ ꯔꯘꯨ, ꯑꯩꯅ ꯉꯁꯥꯏꯅ ꯈꯔ ꯊꯨꯅ ꯌꯧꯔꯛꯑꯣ ꯍꯥꯏꯔꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯄꯜꯂꯨꯔꯒꯦ? ꯅꯪ ꯁꯤꯃ ꯏꯕꯣ, ꯊꯕꯛ ꯑꯝꯇ ꯁꯤꯟꯅꯕꯗꯅꯦ ꯇꯜꯂꯤꯗ ꯑꯩꯗꯤ ꯌꯥꯝꯅ꯫ ꯑꯁ ꯏꯇꯩꯃ, ꯍꯥꯟꯅ ꯍꯦꯛꯇ ꯁꯧꯒꯠꯈꯤꯅꯣ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯦ ꯌꯨꯝꯗ ꯆꯪꯉꯨꯕꯅꯦ, ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯦ ꯍꯣꯡꯇꯣꯛꯎꯕꯅꯦ꯫ ꯐꯨꯔꯤꯠꯁꯦ ꯑꯉꯧꯕ ꯂꯤꯠꯂꯗꯤ ꯍꯣꯔꯦꯟ ꯏ ꯅꯨꯡ ꯆꯨꯔꯗꯤ ꯑꯩ ꯍꯣꯔꯦꯟ ꯊꯣꯛꯂꯛꯄꯗ ꯃꯤꯅ ꯆꯤꯡꯅꯈꯤꯅꯦꯅꯅꯦ ꯐꯨꯔꯤꯠꯁꯦ ꯑꯃꯨꯕ ꯍꯣꯡꯇꯣꯔꯛꯄꯅꯦ꯫ ꯍꯥꯏ ꯔꯘꯨ, ꯁꯤꯒꯤ ꯇꯟꯖꯥꯁꯤꯗꯤꯅꯦ ꯁꯨꯛꯐꯪ ꯐꯪꯉꯔꯣꯏ꯫ ꯌꯨꯝꯁꯤꯗꯅꯦ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯅꯦ, ꯃꯆꯥꯅꯨꯄꯤꯗꯨꯗꯪꯅꯤꯅꯦ ꯂꯩꯍꯧꯔꯤꯁꯦ꯫ ꯁꯤꯒꯤ ꯇꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ, ꯁꯣꯏꯗꯅꯕ ꯇꯧꯒꯗꯕꯅꯤ ꯉꯁꯤꯃꯛ꯫ ꯁꯤꯒꯤ ꯇꯟꯖꯥꯁꯤꯗꯤ ꯏꯇꯩꯃ ꯐꯖꯩꯅꯦ꯫ ꯏꯇꯩꯃ, ꯁꯤꯒꯤ ꯇꯟꯖꯥꯁꯤꯗꯤꯅꯦ ꯑꯣꯏꯅꯥꯒꯤ ꯊꯕꯛꯅꯤꯗ, ꯅꯅꯥꯎ ꯔꯘꯨ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯌꯥꯝ ꯊꯤꯅ ꯂꯦꯝꯅ ꯍꯥꯠꯀꯦ ꯌꯦꯡꯉꯨ ꯏꯇꯩꯃ꯫ ꯐꯔꯦ, ꯑꯗꯣ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯑꯗꯣ ꯅꯪꯕꯨ ꯀꯩꯀꯩ ꯈꯨꯠꯂꯥꯏ ꯌꯥꯎꯔꯛꯀꯦ ꯅꯪꯕꯣ, ꯍꯣꯔꯦꯟ ꯊꯕꯛꯇꯣ ꯇꯧꯅꯕ? ꯏꯇꯩꯃ, ꯅꯨꯄꯤ ꯃꯆꯥ ꯄꯦꯠ ꯂꯥꯎꯕꯤ ꯑꯃ ꯍꯥꯠꯄꯒꯤꯕꯨ ꯀꯔꯤ ꯄꯨꯔꯨꯅꯦꯒꯦ? ꯊꯥꯡ ꯑꯊꯧꯕ ꯑꯃꯒ ꯊꯧꯔꯤ ꯃꯆꯥ ꯑꯃꯒ ꯄꯨꯔꯛꯑꯦ꯫ ꯊꯥꯡ ꯑꯊꯧꯕꯁꯤꯅꯅꯦ ꯏꯇꯩꯃ ꯃꯕꯨꯛꯇꯨꯗ ꯆꯨꯞ ꯂꯥꯎꯅ ꯊꯤꯟꯖꯜꯂꯦꯗꯅ, ꯑꯗꯨꯒ ꯍꯥꯟꯅ ꯍꯥꯠꯇꯣꯛꯑꯦꯗꯅ, ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯦ ꯃꯈꯧꯔꯤꯗꯨꯗ ꯊꯧꯔꯤꯁꯤꯅ ꯀꯤꯁꯜꯂꯒꯅꯦ ꯊꯧꯔꯤ ꯌꯥꯜꯂꯒ ꯊꯝꯃꯝꯗꯣꯔꯤꯕꯅꯤ꯫ ꯏꯇꯩꯃ, ꯑꯩꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯊꯝꯃꯝꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯣ? ꯃꯃꯥꯇꯣꯟꯗꯨꯗꯅꯦ ꯕꯗꯅꯥꯝꯁꯦ ꯄꯤꯕ ꯌꯥꯅꯅꯕꯅꯦ ꯏꯇꯩꯃ꯫ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯎꯍꯟꯗꯣꯏꯅꯤ ꯃꯃꯥꯇꯣꯟꯁꯤꯅ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯄꯅꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯦ ꯃꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯕꯅꯤ ꯍꯥꯏꯅꯅꯕ ꯊꯧꯔꯤ ꯌꯥꯟꯁꯤꯜꯂꯤꯕꯅꯤ ꯃꯃꯥꯇꯣꯟꯅ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯌꯥꯝꯅ ꯍꯥꯏꯍꯟꯗꯣꯔꯤꯕꯅꯤ꯫ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯁꯨ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯏꯇꯩꯃ꯫ ꯔꯘꯨ, ꯅꯪꯒꯤ ꯀꯣꯛꯁꯦ ꯑꯗꯨꯝ ꯋꯥꯡꯉꯤꯅꯦ ꯍꯥ꯫ ꯑꯗꯨꯕꯨꯗꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛꯅꯤꯅ ꯈꯔꯗꯤ ꯂꯤꯡꯕ ꯇꯥꯕꯅꯤ꯫ ꯑꯗꯣ ꯔꯘꯨ, ꯅꯪꯅ ꯃꯤꯗꯣ ꯍꯥꯠꯇ꯭ꯔꯤꯉꯩꯗꯒꯤꯅꯦ ꯅꯪꯒꯤ ꯍꯥꯠꯀꯗꯕ ꯃꯑꯣꯡꯗꯣ ꯅꯪꯅ ꯍꯥꯏꯕꯗꯣ ꯇꯥꯔꯒ ꯀꯝꯂꯥꯀꯥꯁꯦ ꯁꯨꯝ ꯅꯤꯛꯂꯛꯄꯒꯤ ꯇꯥꯏꯞꯇꯒ ꯇꯧꯈꯠꯂꯛꯑꯦ, ꯃꯤꯍꯨꯟꯒꯥꯁꯦ ꯀꯟꯅ ꯆꯣꯡꯉꯦ꯫ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯒꯦꯀꯣ, ꯅꯪ ꯆꯪꯅꯕ ꯇꯧꯔꯣ꯫ ꯏꯇꯩꯃꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯊꯧꯅꯥ ꯐꯈꯤꯗꯥꯏꯅꯦ, ꯀꯩꯗꯧꯕꯒꯤ ꯀꯝꯂꯥꯛ ꯅꯤꯛꯏꯅꯣ ꯏꯇꯩꯃ? ꯍꯦꯔꯥ, ꯊꯕꯛ ꯇꯧꯔꯝꯗꯥꯏꯁꯤꯗ ꯅꯥꯞ ꯆꯥꯗꯕ꯫ ꯍꯣꯏ ꯏꯇꯩꯃ, ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯔꯣ, ꯑꯩ ꯆꯪꯅꯕ ꯇꯧꯔꯒꯦ꯫ ꯑꯗꯨꯒ ꯏꯇꯩꯃ, ꯑꯩꯒꯤ 50,000ꯗꯣ ꯁꯣꯏꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯑꯗꯨꯒ ꯑꯃꯅꯅꯦ, ꯏꯇꯩꯃ ꯑꯁ꯭ꯋꯥꯏꯗ ꯂꯩꯕ ꯀꯥꯟꯗ ꯃꯤ ꯈꯔ ꯌꯦꯡꯉꯨ, ꯑꯗꯨꯒ ꯅꯅꯥꯎꯗ ꯄꯥꯎ ꯄꯤꯔꯛꯑꯣ꯫ ꯔꯘꯨ, ꯄꯩꯁꯥꯒꯤꯗꯨꯗꯤ ꯁꯣꯏꯔꯣꯏꯅꯦ, ꯑꯩꯅꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯁꯣꯏꯕ ꯌꯥꯎꯈ꯭ꯔꯕꯒꯦ? ꯅꯪꯒꯤ ꯊꯕꯛꯇꯨꯗ ꯐꯖꯅ ꯄꯥꯡꯊꯣꯛꯑꯣ, ꯑꯩꯅ ꯄꯤꯅꯤ ꯍꯥꯏꯔꯗꯤꯅꯦ ꯄꯤꯔꯗꯕꯅꯤ꯫ ꯑꯣꯀꯦ, ꯐꯔꯦ ꯏꯇꯩꯃ, ꯑꯗꯨꯗꯤ ꯅꯅꯥꯎꯁꯨ ꯆꯪꯉꯨꯈꯤꯒꯦ꯫ ꯑꯁ, ꯀꯝꯂꯥꯀꯥꯁꯤꯅ ꯃꯔꯣꯟ ꯑꯃ ꯅꯤꯛꯈꯠꯂꯛꯏꯕ, ꯃꯤꯍꯨꯟꯁꯤꯅ ꯃꯔꯣꯟ ꯑꯃ ꯆꯣꯡꯈꯠꯂꯛꯏꯕ꯫ ꯑꯁ, ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯑꯩ꯫ ꯔꯘꯨꯅ ꯊꯣꯛꯄ ꯃꯥꯏ ꯇꯧꯖꯔꯅꯤ, ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯇꯕꯁꯤꯕꯨ꯫ ꯑꯁ, ꯑꯩ ꯈꯔ ꯊꯥꯞꯅ ꯂꯩꯔꯒꯦꯗ, ꯑꯩ ꯑꯃꯨꯛ ꯆꯦꯟꯅꯔꯛꯇꯅꯅꯦ ꯖꯦꯜ ꯆꯪꯕꯒ ꯑꯩ ꯉꯝꯃꯔꯣꯏ꯫